Lakhipuronline puthokchaba April gi tang 19 yumsa kaisa numit ki Khomjinba Pao tabirase. Ahanbada maruoiba Pao Aikhoi gi sakti aikhoi gi planet haiba themda malem gi numit Earth Day lisingani ge kunmanga pangthoknakre. Matam kuina lepluraba train service amuk chenba haunanaba WMC Jiribam District Committee na Governor de Taksin Kre SSLC Parikhada Manipuri subject chamada chama phangkiba mairoi sing amadi atai makok thongna pass tawkiba mairoi sing boi kai khumnaragani. UPSC Civil Services Examination lisingani ga kunmari ki result ngarang lauthokre. Ngarang ayuk chukiba akan manongna Guwahati da kusemgi sing isawmayak nakre. ISRO gi SPADEX mission gi anisuba satellite docking maipakna phangthokre. Gulf Laibak Lansilakpada Saudi gi fighter jet singna PM Modi gi plane adubu Jeddah phawba thilamkhre amasung Google gi Gemini AI sijenaba anoba makal gi chosma glass sing puthoknaba gi changeng maipakna pangthokre. Hauzik mapungoiba Pao tabirase ngasi April gi tang 19 khongjom numitni haukiba lising amaga chanipan marfutara mathoida British ka sogna kiba khongjom gi lanphamda thawaina pontha oikraba ipai pusingi maphamda haikal lekar tamduna numidasida ikai khumnaba utle numidasi Manipur amadi mapan Manipur dasu thorom kaya pangthoknai ngasi April gi tang 19 maleng bilarik amasung copyright numitni maleng bi sahitya da maming lairaba aiba ani ki punsiga mari leinaba numit asida UNESCO na lising amaga chamapan marputara mangadagi hauduna April gi tang 19 asibu World Book and Copyright Day haina lauthokladuna aiba singbu ikai khumnaba utpa amadi malem gi miyoi singda larik pabagi hainabi henkathanabagi damakni haire. Ngarang April gi tang 19 malem gi mafam kayada Earth Day lising ani ga kunmanga gi thorom pangthoknakhi chahi asigi thimna aikhoi gi sakti aikhoi gi planet haiba sine masina miyamda lising ani ga kunthra phawbada anoba sakti amadi akoi bagi pibam ngak senana bagi thorom singda pukning thogatle nubidasiga mari lenana Jiriba Municipal Council JMC na jiri kaithel amadi masigi koibada leiba dukan amasung potpham phambi singda single use plastic sijina bagi mangjaba amadi masigi matangda leingakna athingba thamliba adugi matangda dukan singda chatuna miyambu hiramasigi matangda bhab tahanana bagi thorom sing chathakre maruoina fi amadi limon gumbagi bag sijinabiu amadi micron samaga kungi makhada plastic sijinabiganu haina pautak piki 120 plus micron hawa aduma carry bag sino yagane abo aduna koina hoji atopa single use ko yana apa plastic sindo sino yadre aduna sino ge haita ko su asigi plastic sino biro no lena ko yani atopa one time gi dispo glass umba adu sino from sino yadre aduna ko World Meeting Council Jiribam District Committee ki maikei dagi Manipur gi Governor da matam kuina lepluraba passenger train service amukhana chenba hobinaba haije cherol pisinkre cherol aduna makha taraduna bangai chungpau dagi silchar amasung khongsang dagi Agartala passenger service asigi mathakta anauba train service oina Jiribam dagi Guwahati phawbagi train hodok pinaba World Meeting Council Jiribam District Committee ki Vice President K. Ratan Singhi Pao amada phongdorakle April ki tang 19 2025 ki namena sida World Meeting Council Jiribam District Committee ki maigai degi asi khoi Governor of Manipur da representation ama pisanjakre serol aduda khoina maruoina khoina Governor da hijack basi Siri degi amtang khongsang degi han degi selamba train services sing adu amukhana hawan biu haibaduna koina paper duga panjaki bani maduna akwaisu thajabadi governor na soidana madu amukhana hawalakani haibasi akwai asirba thajabani loina na han degi selam liba silchar amasung Agartala sigi mathakta jiri degi Guwahati phawda senbinanabagi aikhoi adumasu khoina apelam khak tawjaki maduna jiri praja da leiriba jiri da leiriba amsung jiri anakpada leiriba ayamda
khudong chaba kaya ama pigani amasung ekhoi economy da su boost oigani haibasi khanjaraga mayam lebak mayam gi mihut sillaga WMC na World Meeting Council na governor da Haukiba High School Living Certificate SSLC Parikha lising anika kunmanga da masak thongna mai pakraba tongan ba Manipuri medium school singdagi apunba mark ki chada humpu amadi masigi mathakta phanglakpa aduga Manipuri subject ta chama phangba mahiroi kunithoi loinana atopa subject ta chama phangba mahiroi singdasu ikai kumna ba utpagi thoromama lakliba April gi kunmanga Sribar Community Hall da Manipuri Sahitya Parishad Lakhipur District Committee amasung Cachar District Committee na punna sindra pangthoklagani apunba mark ki chada humpu amasung masigi mathakta phanglaba mahiroi singi manungda Bonterapur High School dagi mahiroi taranithoi Sonai Juboti Singha Manipuri High School dagi mahiroi kun Sapormoina High School dagi mahiroi kun humdoi Singirbon High School dagi mahiroi taramathoi Kuno High School dagi mahiroi mari Sribar High School dagi ahum Model High School dagi manga Gobind Nagar Sibare High School dagi mahiroi tarahumdoi Dev Narayan Thakur Public Manipuri High School dagi mahiroi taret Kamesor High School dagi mahiroi ama Lalang Manipuri High School dagi ahum Madan Kulabati High School dagi ani Indramani Public High School dagi ama Purbo Kitarbon High School dagi mahiroi ahum SLDM High School dagi mahiroi ani CR High School dagi mahiroi ani Balaram High School dagi ani Koroi Kandi High School dagi mahiroi ahum Arl High School dagi mahiroi ahum Jogai Modura High School dagi mahiroi ahum amadi Sipur High School dagi mahiroi ahum yauri loinana hairiba thoromasida Manipuri medium dagi khwaidagi mark wangba ahanba anisuba amadi ahum suba mahiroi singdasu ikai khumnagadori Union Public Service Commission na ngarang Civil Services Examination lisinganika kunmari result lauthokre Sakti Dubena ahanba rank Harsita Goel amasung Dungre Arjit Parakna anisuba amadi ahum suba rank pangkhe Parikha sidagi apunba candidate lising amaga subna marifutaramapan recommend tawkre mai paklaba candidate sing asi Bharat ki makok thongba service sing Indian Administrative Service IAS Indian Police Service IPS amasung Indian Foreign Service IFS na chingbada pham piragani masi laibak sinba thungna naharol singi barakta khwaidagi chauna meeting thamliba examination singi manungda amani Guwahati Sahar dangarang ayuk nong kanna chubana Sahar asigi sabagi chang hantagrabasu ngarang Sahar asigi mafam da matam kharagi oina khusemgi singi chawthokre Pung ani ahum rom chubna nong chubana maram oiraga Sahar gi saruk kharadi traffic ki awabasu mayokna hanki Sahar gi Ju Road RG Barua Road GS Road Nabin Nagar Anil Nagar Guwahati Club Lachit Nagar Chanmari Panjabari Jorabad Tarun Rogon Chingbagi Akutpa Mafam Singda Ising Tungdura Leiki Asomda Indian Meteorological Department IMD gi Aingasagi Pau Matungina Awang Nongpok Bharata Lakliba April ki tang 16 phauba mayai oiraptagina akan manong churabayai haire ISRO gi SPADEX mission na masigi anisuba satellite docking maipakna pangthokre wafam asi kendra gi mantri Dr. Jitendra Singh na ngarang phongdokkibani mission asi space docking gi changeng gi saruk amani amasung masina Bharat ki space technology da achouba maipakpa maphangle space ta leriba spacecraft ani samnabagi thawong docking asi mathangi space mission singi damak yamnamak maru oya haire Pradhan Mantri Narendra Modi ngarang lebak pokpa numita Crown Prince Mohammed bin Salman hairakpadagi nimit nini gi khongchapta Jeddah da thungkhre Gulf leibak lansilakpada Saudi ki fighter jet singna oktuna PM Modi ki special flight adubo Jeddah phawba thinki masi Pradhan Mantri gi leibak asida ahum suba kongset ni amasung Jeddah sahar da chatpana ahan bani Kongset asina leibak ani gi marakta lolonitek investment defense security amasung leibak ani gi miyam gi marakta leiba mari phagat hanabagi pandam thamli masiga loinana PM Modi na Crown Prince ka has kota gi matang da sukhanagani haire khwaidagi nauba report amagi matungina US ta cancer dagi sibagi chang hanthakre adubu nupi singda cancer na nabagi changdi hengatpa thengnare haire
Pao asigi matung ina lising aniga subna amadagina lising aniga kunmanga phawbada apunba sibagi chang leptana hantarakpa uldi chang hantaraktiba si hana khangdokpa amasung mangjongna pangthok hoba thausil singi kanaba singni haina launai adubu report asina nupi singi marakta lising aniga subna ahomdagina lising aniga kunmathoi phawbada cancer na nabagi chang hengalakpa thengnare haina National Institute of Health NIH.gov gi Pao asina haire Google na makhoi khwaidagi noba changyengda Gemini na power piba AI classing sijanaduna wearable AI gi posak kaya utkhre Google gi Android XR gi General Manager Saharam Izadina makhoi gi khwaidagi hena anoba makhal gi wearable prototype asida sijanariba anoba AI classing asi chaurakna prescription AI class haibidi aikoina sijanariba chosma asigumbagi mawongni amasung camera sensor speaker amasung display interface yauri Google gi Gemini AI na power piduna glassing asi upliba mioi aduna yengliba natraga uriba posak adugi matangda real time da khangning kaya gi pakhum piba ngame aduga masigi visual memory na minute tara phawbasu leiba ngame haire Energy Healing Center Rongpoda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layang bahosare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi I da hu chemba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nongmaijing natabada numit kudingi ayuki pung mapandagi numitangi pung 3 phawba layengjari Mobile number 8638-078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Wellcare Medicos Lakhipur Ward number 8 na makhal maka anaba kaya gidamak maming leraba doctor singna layingbagi kudong saba bizari Dr. Yusuf F. Chaudhary MS Nakong natonamati khaunau gi specialist amasung Dr. Rehena Sultana MD angangi specialist Dr. Ani Asina Nongmaijing kudingi numityungba pung 12 dagi layengani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Thangse Kudingi Nungtil Pung Ahum Dagi Layengani Dr. Satyam Bisas MS Dr. Asina Nungsang Gallbladder da Nunglaiba Khoirin Pomba Phimosis Paraphimosis na Chingbagi Layengana Bagi Damak Numit Kudingi Ayuki Pung Nipan Dagi Mapan Phawba Aduga Nungtil Pung Ani Makhai Dagi na Numitang Pung Mapan Phawba Layengani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtil Gi Matamda Layengani Dr. Benjir Ahmad Loskorna numit kudingi numidang wairam pung 6 tagi na mapan phawba aduga Dr. Puspita Singhana numit kudingi ayuki pung 9 tagi na mapan phawba aduga nungtilgi pung 2 makhai tagi 3 phawba layengani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangje kudingi nungtilgi pung 2 tagi layengani
Akupa marol amadi booking ki damak Wellcare Medicos Lakhipur Ward number 8 ke mobile number 8134835398 number asida pau phongna binam hairi. Lakhipuronline channel asibu yengbiri basingna pau asibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu. Aroi bada maroi ba pau omukhanna Aikhoigi sakti aikhoigi planet haiba themda malemgi numit Earth Day lisingani ge kunmanga pangthokna khre matam kuina lebluraba train service amuk chenba haunanaba WMC Jiribam District Committee na Governor de taksin khre SSLC parikha da Manipuri subject ta chama phangkiba mairoi sing amadi atai makok thongna pass tawkiba mairoi sing boikai khumnaragani UPSC Civil Services Examination lisingani ga kunmari ki result ngarang lauthokre ngarang ayuk chukiba akan manongna Guwahati da kusemgi sing isawmayak na khre ISRO gi SPADEX mission gi anisuba satellite docking maipakna phangthokre Gulf laibak lansilakpada Saudi gi fighter jet singna PM Modi gi plane adubo Jeddah phawa thilamkhre amasung Google gi Gemini AI sijanaba anoba makal gi chosma glass sing puthokna bagi changeng maipakna pangthokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare